MLA Ranjit की security mari yauna BDF amasu positive oire hanagi chief minister oibo bigi security staff taramathoi hen positive oikhriba matung hanagi works minister sugnu kendra gi MLA K Ranjit की security mari COVID-19 positive oire MLA masa amadi mahaki imung manung di test tawbada negative oire positive oirakhiba sina bapupura da laiba MLA gi quarter da mi sangthok changsin tawba thingkhre Amaromda Bisnupurgi Pombi Khokta leba BDF ama COVID-19 test tawbada positive oikhre hai riba geographical area asige Imphal Turel Nongchupta Jingau Jauching Sang awangda Imphal Turel amasung Lok Ningthau Laikol gi mafam singda Deputy Commissioner Nita Arambamna order ama ngasi thoktuna hai riba mafam sing asida mi changba amadi thokpada thingba thamkhre hai ri Oza singi apamba phongdokpada athingba piba oza singi right matpani masad India lenga ki policy program sing asi matam asige clolism gi lenga adugi thawong thingba ngamdana satharakpani Manipur lenga nasu asiguma thawong miyam amadi oza sing dasu oza singi makhoi gi oiba wakalon phongdokpada athingba thamliba asi teacher singi right aduda machin men bani haina Manipur Student Association Delhi masa na thadorpa cherol aman haire cherol asina makha taraduna Manipur lenga na India lenga ki agent oiduna tawbugi thabak makha tana Manipur miyam gi yenglaga Riks lopam thokti haina Wesia lamda sigumba thawong makata na thoktana ba masana miyamda appeal tawri haire namduna phamlan bikraba nupi macha adu ngasi leikidre ngarang ayu angan bada mayang Imphal police ki manung chanba maibam pali haina khangnaba irong yandau palida sahi taraga turkom da ngai ribi nupi macha adu miyoi kharana nampuda phamlana khibadage wakhal mangduna taduna leirambadagi miyamna thengraktuna Rims Hospital gi ICU da layang lakhibe nupi adu ngasi nungthil laikana bangamdana leikidre haire leikidrabi nupi macha adugi maming wasila chahi taraga taruk apokpa Abdul Fatiyam kawi Bengal mamang leikai dagini mahak sire tabadagi khoisaunaraba miyamna chief minister gi bangalo mamangda thomjinkhre ahinba police laktuna khongjang changsiliba sing tankhai khre haire loinana mayang Imphal Bengal da miyamna thokdok adubu yaningdaba phongdoktuna wakat mipam pangthoktuna protest tawkhre nupi macha adubu chelasi haiduna moithem tawduna kauthoklaba matung namduna phamlana biraga hundoklam khiba adu da chenabani haiba MD Aris Elais Mazak Khan apokpa Sikindar hibong makhongda leiba ase ngarang police na phakiba adu ngasi Imphal West Women Police Special Pokso Court putoklaba matung numit taret ni police remand lokthakre haire Narendra Modi gi Twitter account hack tawkhre leibak asigi Prime Minister Narendra Modi na masana sizinaba website ki Twitter account ngasi ayu anganbada hack tawkhre haire Pau asina hai hack tawkraba account adudagi PM Relief Fund miyamna cryptocurrency gi kuthangda mateng panglaknaba hairakhi amadi account asi John Wick na hack tawre haina su tweet tawrakhi hack tawkraba account asi miyoi million 2.5 romna follow tawre Twitter gi maikei dagi account asi bu hack tawbasing kanna thijili haina phongdorakli amaromda ngasi PM gi hack tawriba hacker kangbu ase malem gi oina khwaidagi sathiba hacker kangbu ni haire Makhoina malemgi masak naiba miyoi kayagi account su matam khragi mamangdagi leptana hack tawduna lakli haire masigi manungda Bill Gates na singba yaure positive oiba ahum amasu leikidre travel history leitaba miyoi chamaga ani positive oire chatleba pung kunmari asida COVID-19 positive oiba miyoi ahum laikanaba ngamdana leikidre haire makoi sing asi Jennings Rims amade Siza Hospital da leikidabani leikidaba sing asi Thoubal Imphal East amade Bisnupur district tagini Laikidaba sing asi tharaga state asida COVID-19 na siyan kiba migi masing kuntraga nithoi sukre Health Department gi additional director su oiriba department asigi wangangloi Dr. Khoirom Sasi Kumar mangang na thadorokba cherol aman hai ngasi su travel history leitaba miyoi chamaga ani positive oire masigi manungda miyoi kunga taret amade Central Armed Police Force tagini nauna positive oiraglaba sing asi tharaga state asida COVID-19 gi apunba confirmed case lising taruka chatruka supna mapan sukre Chatliba pung kunmari asida miyoi chamaga hompu taret laichet asidagi phaduna discharge tawkhre hojik phawbada laichet asidagi phakiba migi masing lising mariga chatret humudraga mari sukre hojik active case ta lising amaga chanipan subna ahum leire India gi thawongda China na saure Korea version gi PUBG da oina mai onsinkhre India gi Information and Technology Ministry na ngarang China gi mobile app samaga taranipan India da sizinaba thingkibabu China gi Commerce Ministry na akanba mongda yaningdaba utkre haire China gi Commerce Ministry gi spokesperson Gao Peng na hai India na China gi investor amade service provider singi legal interest manghalle India na asoiba si sumthokna bhonagadabani haike amaromda ngarangdagi China na saba PUBG mobile game
लेबाक असिदा सिजनबा याखिद्रबसु कोरियन वर्जन की पबजी दी सानबा याबदगे लेबाक असिगी मियामना कोरिया वर्जन द ओइना माइ ओनसिनख्रे लोइनना पबजी बु पामना सानरंबा सिंगना पबजी पीसी वर्जन सु सिजनबा याब्रा हाइना यंगनबा लेप्ट्रे थर्ड ब्रिगेडियर लेवल की वारी सानबा माइ पाखिद्रे इंडिया अमसुंग चाइना अनिगी मरक्ता चुसेल सथरकपा थर्ड ब्रिगेडियर लेवल की वारी सानबदा माइ पाखिद्रे अदुबु वारी सानबा मखा सथगिगनी हाइरे पीएलए की ट्रुपसिंगना इंडियाना ऑक्युपाई तौरिबा मफमसिंगदगे हंदोखिबा पामले अदुम ओइनमक नाकल अनिगी ट्रुपसिंग यामना नकनना राइफल शॉट रेंज ता लैनरी हाइरे लाइन ऑफ एक्चुअल कंट्रोल एलएसी की परिंगदा लैरिबा चौराकना किलोमीटर 100 रोम असि इंडिया अमसुंग चाइना अनिगी मरक्ता ngahak leitana ungkhatnariba mafam ama oire pangong soge southern bank ta leiba thakungdagi hauraga resinla ge south phawbagi mafam singda hairiba ungkhatnaba singi thawong asi thoke hojik ki oina rifle shot range ta leiriba troop sing asigi maramda army lising mapan tara rom tanks artillery guns rocket launcher amasung surveillance drone chingba kayaga loinana leinare 1962 da taunakhiba india china war na maram oiraga LAC gi ayamba mountain peak sing nakal anina occupy tawdana leinaram labane अदुबो 70 किलोमीटर सांगबा LAC की चिंगसांग सिंगे मतोन सिंग अयाबा होजिकते इंडियाना ऑक्युपाई तौरे चाइना अमसुंग इंडिया अनी की मरक्ता लैनरीबा उंखटनबगी थौंग असिना मरम ओइदुना सथरकपा टॉप मिलिटरी ऑफिशियल सिंगी मीटिंग डिप्लोमेट सिंगे मीटिंग सिंग अमसुंग चुसेल द पांगथोकपा ब्रिगेडियर लेवल मीटिंग सु माइ पाखिदबना मरम ओइरगा लेबाक अनी की मरक्ता उंखटनबगी चांग वांखलकले इंडियन आर्मी ना अप्रैल द लेरंबा स्टेटस को एंटी अमुक हन्ना लेहननबा अदुगा चाइनीज आर्मी ना इंडियन आर्मी सिंग ऑक्युपाई तौरिबा चिंगदोल सिंग अदुदगे हंदोखिनबा हाइबा अनिगी मरक्ता वारोइसिन पुरकपा ngमखिदबने चाइना ना मे थादगी हौदुना चथरकीबा एग्रेसिव ओइदुना इंडिया अमसुंग चाइना अनिगी मरक्ता लैनरंबा पीस रिलेटेड एग्रीमेंट सिंग बायोलेट तौबता नतना चाइनीज सिंगना LAC बु मफम होंदोकनबा होनरंबदु माइ पाखनखिद्रे अदुबु चाइनीज सिंगना 1960 की क्लेम लाइन अदु हंजिननबा क्लेम तौरकले लोकसभा मिफमदा क्वेश्चन आवर यावररोय लोकसभा सेक्रेटरीट की थादोरक चेरोल अमना चटलिबा था की तांग 13 दगी होगदबा मुनसुन पार्लियामेंट सेशन दा क्वेश्चन आवर यावररोय हाइना फोंदोरखरे ओपोजिशन लुसिंगबा सिंगना स्पीकर OM ब्रिलादा क्वेश्चन आवर यावदबा असिना मेंबर ओइबगी हकपु मांगनबा अमसुंग लैंगाकता क्वेश्चन हंगबगी खुदोंग चाबा मांगहली हाइदुना अयिबा वारोल थाखरे हाइरे रिम्स की हेल्पलाइन हांगखरे कोविड-19 ना मरम ओइदुना कनागुंबा सिंगना वाखल नुंगाइतबा अमसुंग वाखल लाइना नारकपा मतमदा नुमित खुदिंगे अयुक पुंग 9 दगिना नुमिदांग पुंग 9 फाउबा रिम्स की डिपार्टमेंट ऑफ साइकेट्रिक क्लिनिकल फिजियोलॉजिकल गे अखंग ऐसिंगा वातानाबगी काउंसिलिंग हेल्पलाइन नंबर 6033856081 दा हाइरिबा मतमदा ताथोकासिन तौबा यागनी हाइरे